Hmar Kuki ahum Hatkhibagi Mayokta rally Pangthokkadouri Pawasi Paujel Pause dagi lokhatjavane Haukiba July taraga tarukta Kasarda Hmar Kuki terrorist ahum nongmay nakaptuna Hatkhibagi Mayokta District encounter extrajudicial killing of 3 Kuki yutna sinduna hayeng July kunga marida Technopal Community Hall da Kuki singi oiba mifam ama phambaga loinana mass rally ama susatkani haire Kuki terrorist ahum Hatkhibagi thawong adubo fake encounter gi manungsan ba thawong amane thawong adu Manipur laingakna atamna sillaga pangthokhibra haibagi pendaba phongdokladuna Technopal Community Hall da tongan ba Kuki Civil Society Organization amade miyamgi oiba mifam ama pangthoklaba matungda Technopal Deputy Commissioner da tongan ba warol yauba memorandum pisingane miyamgi mifam amade mass rally asiga mari lainana tongan ba Kuki community singna sem saba loikhre Thauram aduda KW UHR Technopal District ki President Chongboy KIT gi President Khaimang HTC gi President Kaikholal amade Lalboy GS na wanganga ni haireng Union Finance Minister na 2024-25 ki Union Budget Parliament Puthokhre Manipur gi Matangda Wapham Amatta Pallamdre Pawasi ngasinung tilfong kiba kangla pau se dagi lokhatjavane Union Finance Minister Nirmala Sitharaman na Senbat sahi 2024-25 ki Union Budget Parliament thamkhre masida Manipur gi Wapham Amatta Pallamdre Senbat sahi 2024-25 ki Union Budget adu ngasi ayuk pung 12 rom tarakbada Union Finance Minister na Parliament table tawkhibane Senbat sahi 2024-25 ki budget estimate asigi apunba receipt ki senfam borrowing yaudana lupa crore la kuntraga nitoy dasmik sinotaret waireng total expenditure na lupa crore lak nifuga nipan dasmik aniyaman ne net receipt na lupa crore lakun mga dasmik nipan ahum niyamade fiscal deficit na GDP ki chada mari dasmik mapan waire lainga kasi na deficit asi matang sahi faubada chada mari dasmik mga gi makada thamna ba pandam thamle handaki budget asi da maruway na employment skilling MSM CS amade middle class da midyeng thamle budget asi da employment amasung skilling da yumpham oiba prime minister gi scheme mga yaure loina na India si Viksit Bharat ohenna bagi matangda hiram mapan da ahan ba midyeng thamle ahan ba midyeng thamle ba hiram mapan na dudi productivity and resilience in agriculture employment and skilling inclusive human resource development and social justice manufacturing and services urban development energy security infrastructure innovation research development amade next generation reform ne budget asida North East ki Assam gi ising ichaw amade Sikkim amasung Chhattisgarh gi matangda pallawasu Manipur da nirak thokiba ising ichaw gi Wapham di Amatta pankhidrai